Mesopotami singbo hanba maktada nomaiteng condition tan October khurumjari ngasi maroi pauda Future of Printing Industry and India Act is Policy haiba hiramda nomu eba seminar ga loina roadshow pangthokre Kha Manipur College Kaksing Ningkai ki ba jahi yang kimapan shirapagi mapokmon thorom pangthokre Marfu Taylak Shuba CRPF Rising Day Tharunga Marina Cycle Campaign ge rally lam thakre Lunina Haridwar da nachina badamyoi manga sire Mapunga pau miyam da bizare All Manipur Press Association asinduna Future of Printing Industry and India's Act is Policy haiba hiramda nomu eba seminar ga loina roadshow pangthokre seminars na lamda masida quality leiba printing press industry leiba ngamlagani haina All Manipur Press Association ki president YK Dire na phongdurakli Hotel Classic Grand gi Imperial Hall da pangthokiba seminar hotopagi tharamda Textile Commerce Industry ki Additional Chief Secretary Anurag Baspai IPAMA gi President Javier Singh Bosem ki Chairman Akam Joy Kumar AIFMP ki BP East Sunil Khurana amadi Ampa ki President YK Dire na tharong gi maru eba mithungen Singh oina saruk yakhe Tharamadu ka malina seminar asigi oiba sobenar amaso fonki Tharamadu ka malina YK Dire na makhata na hai mamang Thakaya yengnaruba matamda technology honglakpagi matung inna printing press ki oiba thabak tharom sing aduki matik hongba lakre honglakli bakaya si irunena chathaudaba thoklabadi Manipur printing press tawriba sing angpa phangba awaba mayok nagadawri masi thoktanaba honglakliba technology ki ahongba kayaga iruinena printing press sing chatpa ngamnaba pandamda seminar asi maru oina pangthokpani leibak amagi economy chawkhatnaba honabada printing press ki chu achongba thodang lei Manipur gi oina printing press samagi masakta lei Masida miyoi kaya thabak piduna economy da achawba mateng tawri maramasna printing press sing chawkhat hanba haibasi lamda masigi oina tangai fadaba amani masi chawkhat hanaba honabada quality leiba printing industry ta leihanba tangai fadaba asi yengduna seminar sa tongan ba khang ahai kaya kupna khanagadauri masida lamda masida printing press tawriba miyoi singda chawba kanaba ama piba ngamgani haidna lamda masigi miyamlasu lamda masigi printing press tawriba sing pukning thawatuna lamda masida sisinagadaba printing sing lamda masida adumak tawbina bofam apel tawrakhi madugi job kabuk sing ado madu pibi nabagi damukta so miyamda apil tawjage mapanda पुथोखिदबा अखोगी लमदम सिदा तौजरीबा इंडस्ट्री तौजरीबा सिंसिगी पुकचाक अमसुंग मसिबु हिंकतना होनाबदा एकोय मियाम की सपोर्ट मथौ ताबा ले तोंगान बा फील्ड लेबिरिबा सिंसिना एकोय सपोर्ट तौबिरकांदा एकोय सि मांगलोमदा सिंसिन बंगम गदरुबेना ngasiगी सेमिनार सिगी पुदोंग चाबा लौजरगा एकोय पुनमंगनसु मियाम पुनमंगना एकोय मणिपुर की प्रिंटिंग की लमदा लेजरीबा एकोय बुसु सपोर्ट तौबियु Drama amadi art and culture gi lamda India gi arangba thawal micha ama oiba Ratan Thiamna khanghaudana taibangpal thadokibada Nambol Kaithel Vendor Association na Nambol Kaithel da awaba phungdokre awaba phungdokba mailenena association asigi secretary hidang mayum kunjalatana phungdokibada art and culture gi lamda ojasna tawramba thabak sing sinmi singi thak wangkhatna bahonna biramba kaya panbana walagani ojasigi thawaina layamlenda ingna chikna leiruba orisanu imung manungi awabadasu association asna saru yari hairi Manipur ki Kha Maikei da ahanba college ama oiriba Kha Manipur College Kaksing Dingkhatkibagi Yankhai Mapalak Shuba Mapokumon Tharom ngasi college asigi auditorium hall da pangthokre Tharamadu da Tharamapu oina college asigi principal ki Thawpuriba Dr. O Rudra Babu na saruk yakhi Tharamadu ki mapung oiba tharom pangthokdringegi mangoinena college asigi jatra makhong da lightin khurumduna college asibu hena phagatnaba isorgi maphamda thongnijaki Mapokumon Tharom asiga mailenena O Rudra Babu na phongdokibada lamda masigi ipai pusingna yamna wana honaduna araiba pangal thauna lawsing amadi sel puthokna duna tungi mirol gi damak college asi lingkhat pirambasi yamna laibak phabani
हौगलक्लिबा मिरोसिदा अचौब खुदोल अमा तौबिरंबनी हौजिक कॉलेज असिगी टीचिंग स्टाफ टीचिंग स्टाफ सिंगना कॉलेज असिबु हेना फगत हन्नबगिदमक अनौ अनौ थबक थरम कया पाइखली मसिदा कॉलेज असिगी माइरोय सिंगना थमोय सिंगना यावशिनुना स्टाफ सिंगना मखोयबो अचंबम अफबमी अममम ओहेन्नबा होनरिबासी माइ पाखनजी हाइना फोंदोकी ngasi thawam adugi manung chana college asi campus po healthy safe amasong sustainable environment ama oina bagidama drug leaker tobacco amasong single use plastic free ohenna ba amadi culture of responsibility respect amasong health and environment protection na yokhatna aphaba tungi mule ama semgatna bagidama punna wasak lominake Kakching district ki Wangjing Khunau da leiba Young Star Social Club na sinuna lam tu sit chengbagi tharam ama ngasi pangthokre tharam adu maru oina ireikai khunggang asibu luna na thamba drainage system singbusu fagathan ba amadi plastic disposal mafam chan tauba hari panda masida pangthokpani makhata na tungdasu masidagi henba social service program kya club asna chathakigani hairi Pediatric Association of Manipur PAM na sinduna oral rehydration solution ORS week thoram lisingani konmanga ngasi Kakching lamdong da leiba Jiban Hospital Kakching ki auditorium da pangthokre ORS a simple solution for a healthier future aduga sip smart stay strong say yes to ORS na slogan oina ngase pangthokiba ORS week thoram aduda Jiban Hospital Kakching ki managing director Dr. Y Ashok Kumar na athoiba mitong RIMS की Pediatrics Head of Department से ओरी बादू का पाम की President की थोक सुपुरीबा Professor Dr. G.H. श्याम सुंदर ना थर्मापु अदुगा जेनिम्स की Pediatrics की HOD Professor Dr. N. Kameso Senior Pediatrician MHS Dr. Jose पाम की Treasurer Dr. Kumantham John अमदी पाम की Secretary Dr. Longjam Basantana अखन नब मिथुंग सिंह ओइना सरुग्या के अथवा मिथुंग ओइना सरुग्या किबा जीवन हॉस्पिटल कक्सिंग की मैनेजिंग डायरेक्टर डॉक्टर वाई अशोक कुमार हाई अखोय अयाम्बना ओआरएस की कानबासी कया इखंग खंगना दबदौना तौरी ओआरएस थकपना अखोयना डायरिया नारकप मतमदा खुदोंग थिगदबा कयादगी कोखन मंगमगदौरिबनी मसना मरम ओइरगा मियामना ओआरएस सिजनबगी कानबा दो पाक्शना खंगहनबा पांदमदा ORS week थरमसी सही खुदिंगी चयल अमा चुपना थरमसी पांगथोकना मियामदा वखल ताहनबगी थरमसी पांगथोकबनी डायरियाना नारबदी सुंगसोय मक्सोदना ORS निंतिना सिजिनरसी हाइनसु फोंदोकी थरमदुगा मैलेना स्टॉप डायरिया कैंपेन 2025 जिंग सिजिनबगी कानबा अमदी अते अते ORS सिजिनबगी कानबा सिंगी मतंगदसु अखंग अहै डॉक्टर सिंगना वांगांगना मियामबु वखल ताहनखी मपाल थोंगदा कायद्रबसु मनुंगददी कायबगी मओंगदा लैरिबा मणिपुरगी अपुनबगी सक्तम असिबो अमुक हन्ना सेमगत के हाइरबदी स्टेट असिदगी बीजेपी हाइबा पार्टी असिबो मियामना मरु फंगना मुथतबा असि यामना मथौ तारि हाइना एमपीसीसी की जनरल सेक्रेटरी KSS केनेडीना फोंदोखरे वफम असि कक्सिंग डिस्ट्रिक्ट की लांगमैदोंगदा डॉक्टर एच जितेंगी युमदा पांगथोकपा हाना बीजेपी अमदी अतोप पॉलिटिकल पार्टी लैरंबा म्युई चाम हेनबना कांग्रेस पार्टी नौना यारपगी हराव तयामना ओकपगी थरमदा हाइखिबनी थरमदुदा हियांगलम एससी PCC मेंबर सु ओइबा डॉक्टर एच जितेन कक्सिंग डिस्ट्रिक्ट कांग्रेस कमिटी की प्रेसिडेंट ए रहमान कक्सिंग ब्लॉक कांग्रेस कमिटी की प्रेसिडेंट एन अशोक अमदी हियांगलम एससी इलेक्शन कैंपेन कमिटी की प्रेसिडेंट ई बोचा यावना म्युई क्याना सरुग्याखि थरमदुदा केनेदीना माइ मखाताना फोंदोखिबदा बीजेपी ने इंडिया अमदी मणिपुरदा लेंगाक पाइखिबदगी हिरम कयादा ngasi सोथरे मरुइना लेबाग असिगी सेमिटलोंगी फिबम सोकले एजुकेशन हेल्थ अमदी लंबी थोंगसिंग फिबम नोंगमगी फिबम सोकले मणिपुर की ओनसु अफब लंबी लेरक्ट्रे लेंगागी डिपार्टमेंट सिंगसु ngasi मियांगगा समनद्रे लोननाइ सेरसिगी तुंगी लेबक लेपकदबा यूथ सिंगी थबक तंबंगमदना लेरी मरुओइना बीजेपी लेंगा की थौसिल हैतब मतौना सेल असिदा चिंगमसुंग तम मानदब लोक लैबगी मोंगदा लैदुना लेबासी मनुंगदा मचिताना कायबगी मोंगदा लैरे चिंगमी तमीगी हाना लेरंबा नुंसिबगी मरी अदु लेंगासना मरम ओरेगा ममी शामख्रे मरमसना असिगुंबा फिबम कयासिदगी स्टेट असिबु कन्नबा मियामना बीजेपी दा परा तंबिबा मतम ओरे मरुओइना लेंगाक सेंबा याबा MLA मसिंग लैना लैना PR थमजिंदुना मियामदा अवाब पीलिबा बीजेपी बुलाकलिबा इलेक्शन सिंग दैसेट असिदगी मरुफंगना मुथलसी हाइखि
Jadi tiada kara, jadi adu toro, adu ini habis mang kara, jadi posen biru no, macam ni, adu demi kan orang ni. Macam ni, jadi tiada yang kara, tu itu bukan maksudnya. Kita, oh, jadi tiada sikit je, lagi yang nak kian tersiap. Ni mana tahu lah, kita agenda apa yang jadi tiada buat lampu. Sama ni apa je, ini yang kara, ini saya tahu, ada hari mang kara tadi. Ayo nak selfish interest mang kara tadi, ini perjalanan tahu tu, lampu tu korang. Lambi pada tu jadi ayat satu pion lagi ayat bila kita nama hapu hai adu berlai buat kerja adu kerja mana berlai biar kita rai ini ni aku paling saya aku lekai saya mayok ni sinyok ni lambi tu pasti adu kali aku all expension buat hero lupa aku hero health card buat hero sila misal sangga tu piba sila war betul ayu war kerja macam aku lekai mana kau war kerja ayu war kerja hai Hana tongan political party sing de yaram badagi Congress party de nongne sangnak lamba Kakching Assembly constituency ke polling number 37/26 ki manungdagi miye kya ngasi MPCC ke secretary Khetri Mayum Kennedy amadi block Congress committee Kakching na harau taram okre Congress party thataduna amadi tarani thui shuba Manipur legislative assembly election da Kakching kendra da Indian National Congress party ki mirep oikhiba haujikna MPCC ke secretary oriba Khetri Mayum Kennedy ga lonena chaminagani haibagi wakhalonda hana tongan political party singda mapung oiba thodang lawramba miyoi nipan amadi makhoiga loinaba miyoi yankhani thoi na Congress party de chonapani hari nauna Congress party de yaw labasing adubo opagi tharam ama BCG Kakching na sinduna ngasi Kakching Kendra gi polling number 37/26 palen leimangai chingjin de leiba Khetri Mayum memagi yumda pangthokre Tharamadu the MPCC Secretary Khetri Mayum Kennedy, PCC Kakching President Nongmai Masok, Secretary Leisang Tem Brojen Advisor Sing M Nimai, Naurem Ekban and Raju Y Ranjan na Tharamapu Sing Oiki Hari. Manipurda May ahom lisingani kulhumdoidagi chatharakiba kangluki rangasna maram oidna lanjenaduna mafam kayada changjafam laudna leiriba miyut kaya masagi mayumda hanjinba ngamdna relief camp ta mangfam oiba lepri ngasisu Kakching Wari Kongoi Community Hall Relief Camp haujikna kha Manipur College Kakching Girls Hostel da leiriba sida halamasu lekidre lekidraba haladugi maming salam achoba maitei chahi Humputara mari apokpa lekidraba salam chawema maitei Shero mamang lekai ni mahangasi ayu angan bada Kakching Wari Kongoi Kaithialda makhongna walking chatkhraga Belendri amadi morok atekpa lairuraba matung relief camp da ayu pung nipan makhairom tabada halaklaga makoina leiriba ka da changkhibani mahangna changkhraba matung kaina thangda mahakka ka matada leiminaba machanupa salam kananjoy chahi kunthra nipan ga Sahi kuntra nipana kada changlubada mahaki machanupagi khuya thangba phamungi sarukta mamaina upsillaga leiram kibani maduda kobada khomlangtabadagi yenglubada siraga leiram kibani leikhidrabagi hakchang asi ariba mathong mangam pangthokre leikhidraba chawba amasung machanupa salam kananjoy makhoyani asi serauda nunglingoi pikna migi yumda Saidang fam lauduna leirakibani kumja lisingani kulumdoigi mi kuntare kunipangi numidang da sugnu amadi serogda khanghauduna kogi khulai paibasna chatharakiba lan aduna maram orega makoi lanjilakibani mayumda hanjinba ngamdana Kongoi Community Relief Camp ta leirakiba internet displaced person IDP ngasi leikidraba salam achauba mete asi tharaga handak chahi asi khaktada mi ahum sukre masigi mamangda chahi asigi March ahumda sugnu melekai Ward number 3 dagi nongmaitim yai mamaitai jahi marfuni manga kauba halama amasong sugnu awang lekai dagi thangjam ajet jahi kuntrain thu kauba naha amasu mamang tha jun kuntra da lekitre makoi ahum lekidabagi manungda Manipur lengakna relief camp ta leba IDP sing lekidaba siba yaurabadi makoi aruba mathong mangam pangthokpada mating oinaba lupa lising kuntra pigani haikrabasu relief camp asidagi leikidraba nongmaitem yaimagi oina senpham amata fangri aduga ngasi leikidraba salam achoba amasong mamang tha jun kuntra da leikidraba thangjam ajiki oinadi ahanbagi oina lupa lising tara khakpirakre pithok pidriba amadi awapa senpham sing athubada mailenaba singna pithok piu hainasu fongdungnarakle
Mairoi amagi punchida mai pakpa myu ama oigi hairabadi pamliba pandam adu yaunab honaba mathau tai haina emile th bisojit na phongdokre ophamasi naharol yaifal lamjing maira kongboi khetri lekaina sinna pangtokpa jai asigi class 10 am 12 exam da mai pak labam lekai asigi aphaba mairoi sing oktuna manapi bagi tharom da phongdokhibani lekai asigi community hall da pangthokpa tharomantu da hanagi minister oramlaba th bisojit Naduna Mairoi Oribasing Matam Labor Kivik Taksi Kachi Amadi, Togalon Kangna Chapasangi, Tungi Punchida Papa Oina Honabada, Mama Mapa, Oibasing Yachoba Todang Lay, exam the Ma Wang Panglak Bagi, Manapid Nekai Komnabana, Mai Pakli Haiba Yaroi. Mairoi Ama Oidabadi Tungi Punchida, Makalkaya competition Wali Haiba Kangna, Honab Lepoidabani, Matamang Handaba, Haibasna Mang Tadam, Madam Amagalunina, Hotnagadabani, Edubulai, Kaktana Yaroi, Ipai Pusing Natambidan Balai Su Kangbazu Matau Tai Haina Fonduke. Marfutai Lak Shuba CRPF Rising Day Numit Ngasi Langjing Daliba CRPF Group Center da Pangthokre Thamasiga Mailena Cycle Campaign ki rally amasulam thadna Imphal ki Kangla Fawba Chatki Amadi Makhatana Group Center asigi akoibagi pamsingda MNN sector ki IG SS Rajendra Narayan Das na Lucingduna Uchara kaya maso thaki Lulina Deputy Inspector General Command Inspector Singh Yangna Tungan ba CRPF Battalion Singh Personnel Singh da Special Commendations Dix Certificate Singh IG na bid na ikai komnaki Amaromda ngasi CRPF ki Marfutai Laksuba Mapo Kumon numika mailena Lampel da Leiba 143 Battalion CRPF na Cycle on Chandega mailena Cycle Rally Makangla Fawba Chatkre Mapo Kumon numit asiga mailena Lampel da Leiba Fisheries Department da Department asigi Director T Fulen Amadi 143 Battalion asigi Commandant Rabindra Sharman Yauna Uchara Singh Thaki Commandant Rabindra Sharman na phongdokhibada ngasi India ki oina laiba punba CRPF ki mapok numit na lakpada haksang fana thamsi haiba wakhalonda cycle rally ama kangla phawba chatki nina ek ber ma kanam gi mingda Uchara Singh Thadna kaitharakli ba ingasa gi khalasida kana bakaya pibada mating oiragani haiba wafam sing thamke Coalition Against Drug and Alcohol Kadama Song Dr. Helena Eye Hospital Institute North AOC Imphal Gapuna Kusam Nadna 1 day free eye checkup camp ama Imphal West District ki Manung Chana Leiba Lafupatira High School da Pangthokre game asi maru oina inkalakliba nahasing da mobile phone chinabagi chang hengalakliba sna maram oiga mit chopagi chang nomonomagi hengalakpa amaso mit asi matau karamna luna na thamduna makhal kaya gi mit ke nabasing matau karamna ngakthokna tung koina na yaudna hingnabagi pandam da pangthokpani game asi da punna Dr. Ahom amadi optometrist taru yauduna mai pangna pangthokna patient chamamuk layeng khiduna cataract patient tara manga khandokna makha taba darkar oiba thabak sing counseling pidaba matungda operation pangthoknaba patient da khangankhe ke masida free eye checkup tawna amadi darkar oiba hidak langthak free da yenthokhi amasong free da patient ga chanaba spectacle frame sing yenthokhi bagaluna operation mathau taba patient sing gi oina so free da accommodation amadi logistics support fanganbagi kodong chaba supike Go Green Manipur Haiba Hiramda Rotary Club of Polo Imphal members in Lampel Pata Leiba Manipur Pony Breeding Farm the Uchara Chaniram Thakre Club asigi President Ruchingduna Manipur Horse Riding Association ge members in Puna Saryana Pangthokiba Uchar Thaba Duga Mailina Club asigi President Dr. R. Keratan Kumarna Club asna Haurakpadagi Disaster pollution yauna akoibagi environment fagatna bathabakta hena mai onchiduna lakli masigi manung channa sahi khudingi uchar thabagi thabak asi club asna paikhatli masigi makha thaba oina ngasi Manipur Pony Breeding Farm da thariba uchar thabagi thabak asi thabani matam amada Manipur Pony Breeding Farm asi uche kayana chakta ba pham ama oina lampel park ki akoiba si greenland ama Oirami adumapo haujiti mangsilakpagi mami amalakle masibo amuk hana Greenland ohenduna maphamasta uche koya sing amuk hana chakta hanab honaduna uhai panba uchar sing asi mapham asija thanabo khongthang pakhalakpani uchar asi tharaga thamamba khaknatna thagi oina lakna yengsinbagi thabak chathagani hairi Ban Mahotsav 2025 palan tawbagi makha chatharakpa oina Regional Institute of Medical Sciences RIMS Imphal senduna
Institute asigi Department of Anatomy gi dissection hall da kha thangba maikai dagi hauraga mini auditorium fawda u chara kya thakre ek per ma ke naam 2.0 gi wakhalonda pangthokiba u chara thabagi tharamanduga mailena RIMS Imphal director Professor G Sunil Kumar na phongdokibada ban mahotsa palan tawribasna akoibagi khal kahandana thamna bai koina kari thodang lawgadagi haibasu nahauna ningsinghali RIMS Imphal su ana layeng khaki natna lunana amasong akoibagi phibam kahan mangjil tha na thabak tawbani haiki Green Revolution Society GRS Manipur na sinuna ngasi World Environment Day ka mailena Thobal athokpam Kaubilia makhong da leiba Anglo Manipur War Memorial Complex ta uchara kaya thajin bagalonna achat awung singda uchara kaya su yenthokre numit nini chipna chathagadaba uchara thajin bagi tharmaduda saru yarna khangabo kendoi MLA Okram Surya Kumar Hai World Environment Day ga mari lenena Manipuri mahausa gi phibam kai tharakli ba sibo fagat hannaba GRS na chahi 12 gi mamangdagi chatharakpa campaign gi saruk ama oina World Environment Day ga mari lenena ngasi gi Thajinbaki Tharamasi Pangthokpani GRS ki members sing Youth Congress ki members sing amadi akoibada leiba club ki members sing na lamdam asigi yamna maru oiba historical place ama oiba Anglo Manipur War Memorial Complex Thawal athopam Kabulia makhong asida uchara kya thajinbani British na Manipur da landarakpada British ki landmi officer Captain Grant na luchingna lakhiba matamda maphamasida Manipur ki landmi singna makhoibu takthoknaba mayoknaki maphamasida iriba sigi damakta Manipur ki landmi kya thawaina pontha piki lanphamadu Manipur ki history da yamna maru oi maramasna asigomba Manipur ki history da yamna maru oi maphamasi semgatna honarakli Maphamasida British na yunglamba nung amalei maphamasida maribaki damakta thawaina pontha pikraba thoba singi maming matha sing puthoknarakna haikaleka tamlakli maphamasi semgat pa haibasi tangai fadaba mani haiki Lairiba lamsing aigini haina bagi mathau tade isa gi pata paina duna leinariba ngaktani ekhoni yelhomi sing nungsi janana himinala bhonarasi haina kumbi sigi MLA Sanasam Premchandrana phongdorakle phamasi Manipur da haujik thokli beirang asida lanjina ruba mui sing yumda hanjinaba hauba yaragadra amadi hanjinuna lairiba imung sing yengsin bagi ngasat ki bokhongchata phongdokhibani mahangna makhata khibada Aikoina wa ngang ba matamda jati ama natraga ama poknagadaba wakhal nungaroidaba wa yariba makai ngangum se nungsi chana laina honasi atopa illegal mitop singdi lona tapna khandok chakhigani mitop khandok pa haibasi lona khandok chakhigadabani aikoina khandok luba yaroi aduga santi hanjilak pa haibasi su aikoi masel wakhal taminarga nungsinarga santi hanjilakadabani aduga sakpham kairaba Torbung Gram Panchayat asi Hanagi ingna tapna panba Torbung Gram Panchayat amu oina wasemgalasi yumna hanjilaga leiba yaba singchu hanjilaga isa gi yumda leina phonarasi haiki yengchin khongchet aduda PS committee kangnei pang Manipur ki president KH Rajesh amadi thomi sing maya paibi gi ima amadi khunja singchu sarugya ki khongchet aduda fogak chau ikai mamang lekai dagi Imum kun mangang nupi singna MLA Sanasam Premchandra na SCS ki pakhalagriba chawkhat thaurangi thabak sing uraga apen bapokna makhata ba chawkhat thaurangi thabak sing MLA ga chapminaragani haina lakhiba sing MLA na taram okay Mahila Kabya Manch Manipur na sinduna tha khuding chatna laklaba sareng saidinabagi tharumgi tarnipan suba thagi tharum ngasi kwakaithel Moyangpurel lekai da leiba Dausuyali holda pangthokre ngasi gi tharum hodokpada retired DI of School John 3 Thobal Y Indira Mahila Kabya Manch Manipur gi President SI Kedrimayum Subadani and Tomso Higher Secondary School Mayang Imphal gi retired Principal Kongbai Latpam Gandharani Devi na mathang sina Chief Case President amadi guest of honor oina saruyaki aibai bi kontraromna sayeng patokna pangthokiba sayeng sedinaba dui moderator Sahitya Academy Award Haubum Sahitya Batina oiki Tharamasta lamdam sig saknaibi aibi Kedrimayum Subadani da London Book of World Record na mahagi Sahitya gi achievement bo yenglaga pirakpa certificate adu chief guest na aibi Subadani da amuk hana khusinaki hayi
Kwaktadagi MD Dilwana Tharmapu Oidna Kwaktada ngasi phamkiba miyang mifam amana Kwakta area gi yaifanaba thabak thorom kya paikhatnaba All Kwakta Integrated Development Accountability Forum koba civil organization among ngasi semkhre Nauna semnaba lup asigi president oina MD Dilwar Saha working president na Maulana Alauddin General Secretary MD Sakil Ahmad Treasurer MD Sabir Khan oina khale Loop asi sembagi pandam di Kwakta area da MLA fund MP fund natraga government department sing na paikhalakpa thabak thorom sing niyom chumna yauribra haina yengsinbaga loinena niyom chumna thabak tawhanaba honaba amadi mateng pangnaba Kwakta da leriba lairaba sing maru oina palai khira bangang sing lukhrabi sing mimannadraba singbo angamba mateng pangnaba ni haina loop asigi president Maulana Alauddin fongdorakli Chatliba tha siki tang kun mariki numidang pung tarom tabada Nambol Police Station na konba koireng rota lambi ki khudong tiba madagi Asian Hospital da laikan narakiba Nambol kongkha mayai lekai dage moyang tem ranjit chahi nifu ngarang laikan nabangam dana lekidaba si hospital sina thausa dabadagini maramasna chaliba tha si kontra fawgi manungda hospital asik license kakkadabani loina lekhidraba ranjit ki imungda compensation oina lupa lakh yankai pigadabani haina misi asigi matangda ngasi semkiba JSC against the death of Moirang Tem Ranjit Nambol Kongkha Melekai due to the negligence of Asian Hospital ki convener El Premila Lemena Fungdorakli JSC na Senduna Development and Protection United Voluntary Organization DPUBO Nambol gi office da ngasi pangthokpa pawgi mifamda fungdokibani mahangna makha takibada misi asigi matangda governor unaduna hayeng memoyna bisingani lonena taliba demand sing asi pidragadi asibagi hakchang lo kiroi aduga nonghek nganba numitagi tidim lami ban tawgani Ranjit asi kalamba yabani adubo lambi gi khudong thiba thokpadagi hospital da laikanana ba haukraba matungda matik chaba doctor laitabana mahakpu checkup phajna tawkhidabadagi thokibani makhuna tang kunmanga gi nungthilgi pung anida operation tawgani hayamlaga doctor laktabana numidang waram pung anida operation tawki tang kuntarukta Ranjit masa sor honba nungayaktabadagi oxygen ventilator hapsi harubadasu hospital na yakide ngarang irang thokdringai patient family ga Hospital Authority ga unagi haibada yakide maramasna asigum no pamdaba thawdosi thokdana balana hospital bu sendalambi oina ontorakli ba asi tawbiga nutona Dr. Matik Chana thambang amodaba oirebadi hospital hangbiga no haiki moyang tem Ranjit mahake loinabi amadi apibu machanu pani thamnamni tungdasu masi thokdana oyansi maramaduna yarba makhaide hospital private hospital singase Dr. Matik Chana thambang amdragadi masi akoi totally masi akoi Asian Hospital je ngasi dagi akoi cancel tawhani haiba wafam masi thamjabaga loinana Takhengi saknaraba Samaj Sevak Rajkumar Kamaljit Singhagi chahi chama suba mapok kumon chahi chupa chathakpa tharumgi saruk ama oina North Tripura district ki Jolabasada Bird Centenary Tharam ama Manipuri Sahitya Parishad North District branch na sinna ngarang pangthokre branch ki president Ahibam Buddha Chandrana Tharamapu oiraga Agartala dagi Manipuri Literary and Cultural Forum Tripura gi General Secretary Khoisna Mangona chief guest oiki Tharamda Marup Pause gi editor RK Tarunjit Parishad ke Central Committee ke Assistant General Secretary Konsam Atul Singha Branch ke Advisor G Suradhani Sharma Ahibam Churamani SEWS ki President P Devendra ki M Harigopal Ahibam Ombi Nisana Singba Saruk Yaki India ki lemjningai oiraba Dr. Ambedkar National Award 2025 amadi Yoga National Award 2025 phanglakraba NG Nausa amasong angauba opagi tharam ama ngasi singjamai leiba CH Ibrahim High School da pangthokre Manipur State Scotch Union sinna pangthokiba tharamaduga mailena Manipur State Scotch Union gi Assistant State Commissioner NG Nausa na phongdorakpada mioiba amana punchida khwaidagi mai pakpa haibasi aikoina tawjaruba thabaga dubu miyamna masak khangbiba duni larik phana hairabasu hauna lonchat yawdrabadi arembatai aikoida leiba akhangba kaya du miyamda khanghanba amade kanaba piba ngamba mathau tai lonena matam leiba
khudingmakta miyamgi yaifanaba thabak tawba ngamlabadi miyoi adu mai pakle haina logani masinatana miyoi kaya amadi tongan tonganba hiramda award kaya fangnaba kanna honariba si tawdana miyamgi amadi leba asigi khanduna thabak tawduna laklabadi nongmadi sunna karigumba hiram amada award phanglakpa yai ekhone award fangnaba thabak tawbagi mahutta award na afaba thabak tawba miyoi thirak khanba pami haina su phongdokhi. All Manipur United Club Organization amuku kasatminaba district organization ama oriba Imphal West District United Club Organization ki general body mifam ngasi ayuk pung tarom tabada IWDU-CO ki president ki H. Hiramani Khabaluwang na preside tawna pangthok pagalunena mathang chahi ani tam gi thau khankre nau na thau punaba khalabasing aduda president oina ke Momocha General Secretary na Laisram Khuman Ningthau, Finance Secretary da Wainam Prabin, Organization Secretary da Ningombam Sinthangamba, Publicity Secretary da Kasam Rajendra Yauri. Uttarakhand ki Haridwar da Leiba Mansa Devi Laisang da Netsinabagi Tulu Tamui Manga Sire Kayam na Sokre, Achoba Laisang Taba Lambida Chatnaba staircase ta Chatnaringai da Netsinabagi Taudo to Tokibani, Police na Fongdokibada mi Yamanbadagi Akiba Poknar Kibadagi Netsinabagi Taudo Odo Tokibo Elambayai, Solobasing Ado ambulance na Honduna treatment Taunaba hospital sing the Pukre, Sikrabasing Ado Uttar Pradesh Kitagi Arush Sahitarani Toy Vivek Jahitani Pamasung Santi Bihardagi Sakash Devi Amasung Uttarakhandagi Bipin Seni mi Kunipana Soki Makogi Manunda Mi Magi Pibam Luribani Hai Uttarakhand Police Ki State Disaster Force SDRF Amadi Local Police na Punduna Relief Operation Chathari Haina Chief Minister Puskar Singh Dhamina Fungdoki Haridwar Senior Superintendent of Police SSP Pramindra Singh Doval na Fungdoki Bada Netsinabagi Tawdu electric current Chatli Haibag Tonga Matana Padagi Yanlo Miyamatu Pakanad na Netsinabo Ilambay Haili. Thailand amasung Cambodia Lebani gi tainabangam khaidaka na soknariba lan asi ceasefire tawnabada yaningbagi ingit leba ani na pinarakle hari US President Donald Trump na Thailand amasung Cambodia gi luchingbasinda ceasefire wafam hawdoraki leba ani na unkhana duna leirabadi trade agreement jangshillaktaba yai haina President Trump na haike Cambodia Prime Minister Hun Manet na haikibada unconditional ceasefire athubada tawnabada mahake lebang na yare Thailand na su ceasefire tawbada yaningle haina President Donald Trump na mongonda fongdoraki Thailand gi acting Prime Minister Phumtham Wechayachaiga Trump ka wari sanakre hari Hun Manet na Makhatana haikibada Thailand gi Foreign Minister ga haktinena unabagi thabak laukhalaknaba mahaki Deputy Foreign Minister Prak Sokhomda Thabak Sinakre Thailand so ceasefire lakthokpada yaningi tawbadabo Cambodia gi maikidagi puksil singa tawbagi tangai fadabadi lei haiki Thai Foreign Minister na haikibada ceasefire gi matangda wari thabak laukhatpa haure ki Sanabagi Pauda Sheikh Babu Macha Memorial Trust sponsored Tauba Madi All Manipur Football Association na Sinina Punna Team Taranipan Sarukyana Group Ani Thokna Khaidukna Lamlong Artificial Turf Ground Chathariba Ani Shuba Premier League 2025-26 King Asiloshin Kray Team Taranipan Sarukyana Chatharakiba League Round Adugi Kwaidagi Pon Yamna Fangkraba Team Ani ASU FII Mau Amadi FCR Noni Anina Akan Mamong the Lamba Tawna Sanakyo final match Aduda FCR Noni na ASU FII Mau Panjal Amasuna the Mighty Bidna Ani Shuba Premier League 2025-26 ki Mapo FCR Noni na Oibangam ki District Kang Association Jeribama Sinduna Dibong Kunogi Community Hall gi Kangsang Kangkota Taruna Sarugyana Sanariba Ahanba Mixed District Kang Tournament 2025 ki ngasi nungthil pung amataba matamda sanakiba pre-quarter final round da Ichel Club Dibong na Kasar Kangkut Kasar Ebo Panjal Tara Humduni Panda Maitiba Pikre hayeng nungthil pung amataba matamda YLC Dibong Kunawa Yawa Club Ningthem Kun Ega Sanagani ngasi Ahanba
Hap mamang the Isil Club Dibong na kasar kangkut kasar ebo panjal te marida mangjil thadna chaki anisubo hap matungda kangkut animang na kangka na kap na ki adubo apibu matamda Isil Club Dibong na kasar kangkut kasar ebo panjal tarahum ni panda mai tiba piki arabada moriyo pa amhana miyam bizari Future of Printing Industry and India's Egg East Policy Hybridum the Nomung Eva Seminar Galoina Road Chopang Tokre. Manipur College Kaksing Ninka Kiba Jahi Yanki Mapan Shiropagi Mapok Montarom Pang Tokre. Madhute Lakshuba CRPF Rising Day Tharonga Marina Cycle Campaign Gi Rally Lam Thakre. Luna Haridwar National Badamir Mangasire. Image Potom Pizaba, as the Matangasalo Shinjari meeting Tabri Simba Mukana Krumzari.